Bitcoin mining natraga crypto mining haibse karino haibdu matangda khoi ngarang nahan legi chatharakpa sigi tangkak amoina ngasi ji thamjage ado especially Bitcoin mining gi matangdo aina main oina thamjage aduga si khangmo tamda khoina atai atoppa ju dum khaga lomak khaga managani ado sida khoina nahan naina ba matamda khoi Bitcoin haibsida nasaigi Bitcoin haiba khoi currency si masi the whole network sida miyoi mayam amda hujik si lairi ni mayam sida ko ada luri si haiba sigi currency kamaina generate torok ke haiba akhoi gi central government gumba amana natra federal bank amana ga akhoi paisa ji nammaga puthorok pai type to puthorok pa du natte akhoi gi blockchain sida kano the Bitcoin da tori si ko auna masigi paisa ji kamaina magi currency ji kamain generate toino haiba matamda nasagi akhoi gi miner haiba akhoi mining tawriba miyoi singsigi responsibility haiba tare yam chauna le only Bitcoin gi network sida akhona Bitcoin anubu ama create to pa haibse miners gi through da akhoi create to doineba auna sida miners gi mathau si kari no haiba ko nan akhona neinaba matamda ngasai blockchain sida tawri si kaino ngasai akhona every transaction mayam si akhoi gi sungsoi soihandana ba aduga manipulate to ya handaba adagi amuk change to ya handaba once akhoi hapchen gi transaction record se ko ado highway pose ingrang ju high gre ngasai akhoi multiple system mayam amda ngasai gi akhoi install to ga tham doineba awna ngasai gi ngasi akhona bank kuma system hai tare natraga any akhona ngasi uriba record thamiba jaga sing se kamain tawgeda akhoi gi authority natraga company ma natraga organization amana mana computer mayam ama khillaga maduda mana pesa thadaraga adugi system jing duda mana record mayam jlo manage tawduineba now highway Bitcoin sidadi kamain tawgeda organization amana computer lising ama lakh ama khillaga magi Bitcoin gi network se manage tawna tew instead of that ke doge hai consider voluntarily aishu masai network sida aishu yaujage habi ai mi khudimang si loimak whole world sida internet pu samta agadi maju loimak network sida yaubi ai network sida yaubaji ahan bada ke doge hai kana mana maju computer ama puthuoga haiba network sida magi computer sigi resources ko magi processing unit na chingbasi sizin han ba hai tare akoi pura super computer network ama sagat pagi type ta auna ngasai company na computer lak yankhai leiraga ngasai gi pesa changna manage to bai mohota ngasai gi public na voluntarily ai gi computer si powerful aba computer me amjil oi puthoraga computer million kya ama samjinnara kanda through the internet magi resource me amdo akoi gi sizin dana leiba matamda haiba tare aduga mana aduda sina hange haiba resource ngai du sina halaga ngasai gi yamna powerful loiba akoi gi computer haigadra network ama build tawuneba awna fast le isi kaino miners gi mathauji ngasai gi akhoi gi magi resource puthore mana pesa puthoga computer na chingbasi mana ngasai gi Bitcoin ni network sida mana lease ta pibugo mani rental da pibugo maneba oda luri di aigi computer seasonal haidana Bitcoin gi network sida ina plug toksale now matam sida kedoge ha kana mana nangi computer jai thama sina bagi lupa asuk ana pesa piduina tebo any akoina computer natraga any posa ama wai matam da khoi rental charge pi but blockchain da Bitcoin da kamain tawge da haibu posi mana resource puthora ani ko computer na singbasi aduga horen transaction singsi yam chamba maron da hai tare yam technical oina hai da matam da ngasai gi akoina every transaction ji tawri myam ji check to bom change ko hai ro check to buje khoi gi authority oi kan di bank ko mun check to but hai ji da di maina authority organization am da leitam ni na ke dawge da akhoi gi network sida leiba computer myam sina moi algorithm sina ngasai gi any transaction am to kon tam da hai du computer myam amna mana ngasai record myam thongi ba myam du da gi each and every transaction ji chummi or lali hai bana ching bu check to du ne ba aduna ngasai gi ai gi computer aina list da natraga network sida ina plug to ga thammi ba ai gi computer ji gi mathau ji kaino hai kan da magi ngasai gi shumba makhoi gi oiba blockchain na horen transaction myam ama akhona block hai ko mkhoi ji kano to mata process to matam da awna ngasai gi block amamam process to khudingi ai gi computer jina block amamam successfully process to matam da ngasai gi aingon da horen matom da automatically akhoi da miner moina aina successfully magi thabak
थबक अमा अइना तौबिबैदमक्ता बिटकॉइन सि अखोय माइनर दु पीदुने मागी वालेट हापकदुने हाय तारे को अवना माना अदमाइना फंगबा अदमाइना माइनर मैम सिना माई कंप्यूटर पुथोरा कांदा ngazai adamaina phangakpa paisa ngazai bitcoin haiba currency du amuk makoina exchange ki through da kaida akhoi gi yonthorakpa natraga paisa atai onthokpa dollar da rupees da onthokpa matamda haiba paisa je amuk bitcoin chaithore ine mayam da ko aduna ngazai gi miners sing gi yamna achowa role ama le hai tare ko makhoi sina ngazai every transaction check to khotpa ado makhoi hayana mi dun to duin de ko magi ngazai gi computer du gi wari ne ba aduna ngazai gi माइनर ओइबा हाइबसे वन ऑफ द अखोगी बिटकॉइन सि ताननबगी को बिटकॉइन हाइबसे अखोइना फंगननबगी लंबी ने अदुदा हाइसिदा दका ताइसि कमाइन तौगे हाइ कांदा मखोइना बिटकॉइन सि क्या क्या पीगदगे एवरी ब्लॉक अमगी टास्क अमा ब्लॉक हाइबजी यूनिट अमने लॉसे नाउ एवरी ब्लॉक अमा अखोइना फुलफिल तौब मतमदा मागी कनो अमा टास्क अमा फुलफिल तौब मतमदा मतममदा 2009 गुमबदा मसागी अखोइना बिटकॉइन 50 गुम फंगे मा अमुक छुम सक्सेस ओइना अमुक पुथोखि मतमदा देन खरा लेरगा अमु हाई पोट टू 25 ता हंदरे को देन खरा लेरगा 12.5 ता हंदरे सुम हंदरे अदो सोंदा हंदरे हाईवे मतिक सोना कंदा सो ममन सुम वांखले मतममदा लुपा 50 बिरमि बिटकॉइन अमु लुपा 50 मानरमबदु 10,000 मानरमबदु हुजिक लुपा लाख 50 मथक्ता मानर इनेबो अदुना ngasai somda handarakpadusu adum khaga adum magi su adum value adum wangkhalakpani yam kannasu kaidaba adum basu adum lei aduga masidai sina matamda lurisi ngasai akhoina akhoigi computer sigi process yam saba haiba tare ko aduna ngasai akhoina isam samba computer amanaga heta run taw matamdadi yam ka hena akho kasu kanaba oide ado instead of that adugi mota mayam tuina sina isi kaino ngasai akhoina gaming guma tawda sinaiba video rendering da sinaiba akhoi GPU haiba tare graphical processing unit ka akhona CPU gi mohota GPU ji akhona tongana adingba GPU yamna high configuration GPU lupa lising nifu yankai lakh taba GPU ji hapaga haiba se akhoi miner jing sina sinai natragana asagi bitcoin gi damakta puthorakpa processor audagi integrated circuit lei ko akhona keno gaina what's miner gaina leiyune hai si huzik akoi amazon gum dei leibu tamda lupa lakh among khai swaim te ho khani ko aduna smain to na atopa myamam leigre adu hai si moi mathau si keno ngasai process to processor yam wangba aduna ngasai magi yam high volume transaction myam si to ko tamda akoina yam thu na to ngam ba hai tare yam thu na towi mati ngasai magi thabak tu thu na fulfill ori mati akoi paisa du lakh tu ne ba awna sidai sida amuk another point amana minor oi matam yam du rising ngasai gi huzik se mongon da sat tu paisa ji hardware gi paisa am sat kani hardware du yamna high process ser oi ga dong ni aduga amuk amana yam samna magi electric bill ji yam chagane ngasai gi mana mai yam chai hai tai mai processor yamna wang abni na process yamna thu na tawra abni na ngasai gi akoi mai ji am consume tawi aduna ngasai gi world huzik to ji kaino ngasai gi akoi na mai gi bill yam wang ba country jing oi tar ga di ngasai gi miners jing sina work to matam da mana horen phangduri duga mana mining to kan phangiwa bitcoin gi sang duga adagi ngasai gi mai gi bill plus hardware gi bill kano paisa myam do loima khaido khra ganda yamna kanna kanadabo ko aduna ngasai gi world huzik to isi ngasai gi akhoina kharga paisa bill mai gi bill yam hongba country jing thiraga ngasai gi miners jing sina ngasai gi akhoi gi mafam duda mining kano rig myam am semaga ngasai gi akhoi sumaina miner to jam chanei ko alo high resources this is for the public knowledge ko hojik la iba sumba iho natraga world the tholai ba sumba technology amagi maram dani akhoina nahan dagi nainari se the high topic sing nan jilem laisram na hangbodagi sum makha chatharakpa akhoi gi myam sum makha ta na hanjalakpodagi thamjaba answer ni alo high resources kano ni akhoi amna basic oiba potu khatani aina hai se yamna technical oiba level dudi khoina kasu aina sida thamba nate go aduga akhoina yamna technical oina wari sab sidum yai engineer amagi level da ko akhoina isana software engineer moina background lairubagi akhoina khara ngan hena khangubani ko ado sumain to na ai chorakpa bitcoin mining haibiji matang da ai concept tu nasigi sumaina thamaga ai matang sida ai loisanjage aduga me any questions or queries lai targadi koi comment sections natraga ai Facebook messenger da thabiro thank you for watching.